ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯪꯂꯥꯟ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯎꯁꯤꯠꯇꯕ ꯅꯟꯁꯦꯟꯁ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯊꯣꯃꯥꯁ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯇꯁꯦꯡꯅꯗꯤ ꯒꯥꯔꯤꯗꯨꯁꯨ ꯂꯦꯕꯤꯌꯥꯅ ꯊꯧꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯄꯤꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯊꯤꯅ ꯈꯟꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯤꯗ ꯈꯥꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯑꯆꯦꯠ ꯑꯋꯣꯡꯁꯤꯡꯗꯣ ꯌꯦꯡꯅꯔꯛꯂꯤ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯁꯝ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯀꯔꯤ? ꯊꯣꯃꯥꯁꯅ ꯑꯃꯨꯛꯀꯁꯨ ꯊꯠꯆꯤꯜꯂꯛꯂꯤ꯫ ꯁꯝ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯊꯣꯃꯥꯁꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯚꯥꯏ ꯑꯁ ꯂꯥꯛ ꯀꯩꯅꯣ ꯂꯝꯕꯤꯁꯤꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯇꯥꯔꯤꯃꯤ꯫ ꯅꯨꯄꯤ ꯐꯪꯗ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯂꯥꯛꯑꯣꯃꯦ ꯆꯠꯂꯣꯁꯤ ꯂꯥꯛꯑꯣ꯫ ꯃꯤꯅꯥꯗꯣ ꯌꯥꯝ ꯁꯥꯎꯅ ꯍꯦ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯍꯦꯟꯖꯟꯕ ꯊꯕꯛ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯔꯣꯅꯤꯀꯥꯅ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯂꯧꯗꯣꯔꯤꯕ ꯔꯤꯚꯦꯟꯁꯁꯤꯅ ꯀꯩꯅꯣ? ꯂꯦꯕꯤꯌꯥ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯃꯅꯤ꯫ ꯔꯣꯅꯤꯀꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯅꯠꯇꯦꯅꯦ ꯒꯥꯔꯤꯁꯤꯁꯨ ꯂꯦꯕꯤꯌꯥꯅ ꯊꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯊꯧꯔꯤꯕ꯫ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯏꯅꯒ꯫ ꯕꯨꯡꯉꯣ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯃꯝꯗꯧ ꯃꯥꯜꯂꯦ ꯈꯔ ꯌꯦꯡꯉꯨꯅꯦ꯫ ꯐꯤꯜꯂꯦꯡꯒ ꯖꯤꯀꯣꯡꯒꯗꯣ ꯅꯣꯛꯅꯤꯡꯂꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯇꯥꯗꯨꯗ꯫ ꯊꯣꯃꯥꯁꯅ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯀꯔꯤꯕ? ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯈꯨꯗꯛꯇ ꯍꯥꯗꯣꯛꯄ ꯉꯝꯕ ꯃꯤꯅꯤꯀꯣ꯫ ꯊꯣꯃꯥꯁꯀꯤ ꯃꯇꯧꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯖꯤꯀꯣꯅ ꯈꯝꯖꯤꯜꯂꯛꯂꯤ꯫ ꯚꯥꯏ ꯌꯥꯔꯦꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯆꯟꯁꯤꯡ ꯁꯥꯎꯅꯨꯀꯣ ꯁꯣꯝꯗ ꯊꯕꯛꯀꯤ ꯀꯩꯒꯤ ꯇꯦꯟꯁꯟ ꯈꯔ ꯂꯩꯕ ꯑꯗꯨꯏꯅꯦ꯫ ꯍꯦꯔꯥ ꯀꯀꯥꯅ ꯗꯗꯥꯔ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯛꯇꯦ ꯌꯥꯔꯗ꯭ꯔꯣ? ꯐꯤꯟꯂꯤꯅ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦꯁꯤ ꯁꯥꯎꯔꯅꯨꯀꯣ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯂꯦꯕꯤꯌꯥꯗꯤ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠꯅꯤ ꯇꯥꯏꯌꯣꯟꯅꯔꯦ ꯈꯜꯂꯤꯗꯨꯒ ꯊꯧꯗꯣꯛꯇꯨꯒ꯫ ꯂꯦꯕꯤꯌꯥ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ꯫ ꯃꯥꯗꯣ ꯐꯖꯕꯗꯤ ꯑꯩꯅ ꯆꯍꯤ 12 12 ꯉꯛꯄꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯅꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯃꯥꯔꯠ ꯑꯣꯏ꯫ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ꯫ ꯃꯁꯛꯇꯨ ꯁꯥꯊꯤꯕ ꯃꯥꯟꯖꯔꯁꯨ ꯔꯥꯁꯤꯅ ꯆꯗꯨꯝ ꯆꯗꯨꯝ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯗꯨꯅꯁꯨ ꯍꯦꯜꯂꯤ ꯆꯨꯁꯤꯟꯅꯕ꯫ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯄꯦꯟ, ꯋꯥꯏꯠ ꯄꯣꯂꯣ ꯁꯔꯠ, ꯕ꯭ꯂꯦꯛ ꯁꯨꯁ, ꯈꯨꯗꯥꯡꯗ ꯒꯣꯜꯒꯤ ꯋꯥꯠꯆ꯫ ꯌꯦꯡꯕꯗ ꯅꯥꯜꯂꯗꯅ ꯌꯥꯝ ꯐꯖꯩ꯫ ꯁꯝꯗꯨꯁꯨ ꯃꯁꯥ ꯌꯥꯝ ꯅꯥꯟꯅꯅꯤ ꯀꯛꯂꯤꯕꯗꯣ꯫ ꯆꯥꯎꯔꯥꯛꯅ 185 ꯁꯦꯟꯇꯤꯃꯤꯇꯔ ꯁꯨꯃꯥꯏꯅ ꯋꯥꯡꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯂꯦꯕꯤꯌꯥ ꯍꯣꯁꯥꯀꯤ ꯇꯣꯝꯕꯤ꯫ ꯂꯦꯕꯤꯌꯥ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯇꯨꯡ ꯃꯥꯡꯍꯟꯅ ꯌꯦꯡꯕꯗ ꯑꯆꯠ ꯑꯋꯣꯡ ꯄꯣꯟ ꯂꯩꯔꯤꯕꯗꯨ ꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯊꯤꯅꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯍꯟꯅꯤꯡꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯣꯛꯇꯨꯁꯨ ꯂꯩꯔꯝꯂꯦ꯫ ꯃꯤꯅꯥꯅ ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯊꯤꯅ ꯃꯪꯉꯤꯗꯨꯅ? ꯂꯦꯕꯤꯌꯥꯅ ꯑꯆꯨꯝꯕ ꯁꯥꯒꯠꯇꯨꯅ ꯈꯨꯝꯂꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯀꯥꯂꯦꯟ ꯆꯪꯅꯤ ꯇꯧꯔꯁꯨ ꯁ꯭ꯀꯤꯟꯁꯦ ꯕꯦꯔꯥꯅꯤ꯫ ꯏꯁꯤꯡ ꯆꯣꯠꯂꯝꯕꯩꯅꯦ ꯋꯥꯎꯒꯦ ꯇꯧꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯝ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯔꯣꯅꯤꯀꯥꯅ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯣꯏꯗꯣꯏꯅꯦ꯫ ꯃꯤꯅꯥꯅ ꯄꯨꯟꯁꯤꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯟꯕꯤ ꯑꯣꯏꯁꯅꯨ ꯆꯠꯁꯤꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯜꯂꯛꯂꯤ꯫ ꯐꯤꯜꯂꯦ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯃꯥꯒꯤ ꯁꯧꯗꯣ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯖꯤꯀꯣ ꯐꯥꯎꯕ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯜꯂꯝꯃꯒꯦ ꯍꯥꯏꯕꯅꯤꯗ? ꯅꯪ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯅꯤꯍꯦ꯫ ꯖꯤꯀꯣꯅ ꯐꯤꯜꯂꯦ ꯅꯪꯁꯨ ꯌꯥꯔꯦ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯔꯣ ꯀꯩꯅꯣꯅꯦ꯫ ꯊꯣꯃꯥꯁꯅ ꯑꯁꯦꯡꯕ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯨ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ꯫ ꯍꯜꯂꯣ ꯔꯣꯕꯔꯠ ꯀꯩꯗꯧꯔꯦ? ꯑꯁꯣꯝꯗꯒꯤ ꯔꯣꯕꯔꯠꯅ ꯁꯥꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯃꯅꯤꯁꯨ ꯀꯧꯗꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯣꯏ ꯐꯔꯦ ꯍꯌꯦꯡꯗꯣ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯈꯟꯅꯔꯁꯤ꯫ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯄꯥꯎꯅ ꯁꯥꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯇꯪ ꯊꯝꯁꯦꯅ ꯍꯥꯏꯔꯤ꯫ ꯊꯣꯃꯥꯁ ꯃꯈꯨꯠꯅ ꯂꯥꯏꯕꯛꯇꯣ ꯀꯛ ꯊꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯟꯅꯁꯤ ꯌꯦꯡꯁꯤ ꯃꯑꯣꯡ꯫ ꯍꯣꯏ ꯁꯥꯔ ꯑꯩꯁꯨ ꯑꯃꯨꯛ ꯊꯝꯖꯔꯒꯦ꯫ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯐꯤꯜꯂꯦ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯅꯗꯕꯒꯤ ꯍꯧꯅꯕꯤ ꯑꯃꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯕꯔꯠꯁꯦ ꯅꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦꯌꯦ ꯊꯥꯖꯔꯤꯕꯣ? ꯊꯕꯛꯅ ꯅꯝꯕꯅ ꯃꯥꯅ ꯆꯦꯟꯗꯅ ꯂꯩꯔꯤ꯫ ꯅꯪꯅ ꯐꯥꯏꯜ ꯑꯃꯅꯤ ꯌꯦꯡꯕꯇꯅꯤꯗꯣ꯫ ꯖꯤꯀꯣꯅ ꯀꯣꯟꯅ ꯃꯥꯏꯅ ꯅꯔꯣꯟꯗꯩ ꯁꯠꯆꯈꯤꯁꯅꯤꯌꯦ꯫ ꯊꯣꯃꯥꯁꯅ ꯍꯦꯔꯥ ꯔꯣꯕꯔꯠ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤꯗ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕ ꯇꯨꯡꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯟꯕꯅꯤ꯫
ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯑꯗ ꯖꯤꯀꯣꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯁꯨ ꯊꯕꯛꯇꯨ ꯔꯣꯕꯥꯔꯠꯀ ꯆꯠꯇꯅ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯣꯝꯇꯤꯅ ꯍꯣꯏꯅꯦ ꯑꯩꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯦꯅꯦ ꯑꯝꯕꯦꯊꯣꯏꯅ ꯏꯆꯦꯝꯁꯦ ꯈꯟꯗꯕ ꯌꯥꯗꯕ ꯇꯟꯖꯥ ꯑꯣꯏꯔꯛꯂꯕꯅꯤꯀꯣ ꯁꯨꯟꯗꯔꯅ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯈꯪꯅꯖꯕ ꯀꯅꯥꯝꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯅꯦ ꯑꯋꯥꯡꯖꯥꯎꯅ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯩꯅꯣ ꯕꯣꯝꯇꯤꯅ ꯗꯥꯗꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯋꯥꯡꯖꯥꯎꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯤ ꯃꯤꯅꯤꯡꯗꯨ ꯈꯪꯂ ꯃꯥꯜꯂꯤ ꯑꯝꯕꯦꯊꯣꯏꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯏꯆꯦꯝꯁꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ ꯊꯣꯃꯥꯁꯀ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯦꯃꯦꯂꯤꯌꯥꯒꯅꯦ ꯈꯪꯅꯩ ꯍꯥꯏꯕꯁꯤꯕꯨ ꯍꯥꯟꯅ ꯈꯪꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯕꯣꯝꯇꯤꯗꯨ ꯉꯛꯅ ꯍꯩꯃ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯆꯨꯝꯕꯔꯣ ꯁꯤꯗꯕꯨ ꯐꯥꯒꯤ ꯌꯥꯔꯤꯕ꯭ꯔꯥꯅꯦ ꯑꯋꯥꯡꯖꯥꯎꯅ ꯏꯇꯥꯎ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯖꯅꯤꯡꯗꯦꯕꯣ ꯃꯈꯣꯏꯁꯨ ꯃꯇꯤꯛ ꯂꯣꯏꯅ ꯆꯥꯔꯤ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯁꯨꯟꯗꯔ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯁꯤꯖꯤꯈꯩꯒꯗꯤ ꯏꯆꯥꯅꯨꯄꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯝꯕꯦꯊꯣꯏꯗꯣ ꯃꯊꯥ ꯍꯥꯏꯔꯞꯇꯤ ꯁꯥꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯈꯪꯕ ꯈꯛꯇꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯁꯪꯒ ꯆꯥꯎꯕ ꯃꯆꯥꯒꯤꯁꯨ ꯐꯅꯕ ꯈꯟꯅꯕ ꯍꯥꯏꯈꯤꯕꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯏꯃꯥꯅ ꯍꯩꯃꯤ ꯁꯦꯝꯃꯛꯄꯅꯤ ꯃꯦꯝꯊꯣꯏꯔꯣꯝꯗ ꯆꯪꯅ ꯍꯥꯏꯔꯛꯄꯅꯤ ꯔꯣꯅꯤꯀꯥꯅ ꯋꯥ ꯇꯥꯟ ꯆꯥꯔꯤ ꯃꯃꯥ ꯃꯤꯅꯥꯅ ꯆꯥꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦꯍꯦ ꯔꯣꯅꯤꯀꯥꯅ ꯆꯥꯕ ꯅꯠꯇꯦ ꯊꯛꯇꯣꯏꯅꯦ ꯑꯩꯒꯤꯁꯦ ꯃꯤꯅꯥꯗꯣ ꯑꯣꯟꯁꯤꯟꯕ ꯇꯜꯂꯤ ꯍꯥꯏꯅꯀꯣ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯃꯦꯝꯊꯣꯏꯗ ꯅꯣꯛꯂꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯂꯦꯝꯕꯤꯌꯥ ꯀꯣꯛ ꯍꯩꯔꯛꯄ ꯒ꯭ꯂꯥꯁꯇꯣ ꯑꯃ ꯂꯧꯗꯨꯅ ꯊꯛꯈ꯭ꯔꯤ ꯑꯁ ꯏꯁꯥꯒꯁꯦ ꯂꯩꯇꯦ ꯈꯜꯂꯦꯍꯦ ꯔꯣꯅꯤꯀꯥꯅ ꯌꯥꯔꯦ ꯃꯤꯀꯤ ꯊꯤꯅ ꯉꯥꯡꯕ ꯋꯥꯅꯦ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯦꯅ ꯅꯪꯗꯤ ꯏꯕꯦꯝꯃ ꯕꯥ ꯂꯣꯏꯔꯦ ꯑꯆꯨꯝ ꯁꯥꯒꯠꯈ꯭ꯔꯦ ꯍꯣ ꯌꯥꯔꯦ ꯏꯃꯥ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯃꯃꯥ ꯃꯦꯝꯊꯣꯏꯗꯨ ꯊꯣꯛꯈ꯭ꯔꯦ ꯔꯣꯅꯤꯀꯥꯗꯣ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯅꯪ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯑꯧ ꯂꯩꯇ꯭ꯔꯤ ꯁꯥꯊꯤꯅ ꯅꯠꯇ꯭ꯔꯣ ꯃꯁꯛꯀꯗꯣ ꯑꯁ ꯃꯤꯠꯀꯗꯣ ꯄꯥꯒꯗꯣ ꯁꯪꯇꯛꯀ ꯇꯧꯗꯅ ꯆꯛꯆꯩꯌꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯍꯥꯏꯕꯒꯨꯝ ꯑꯣꯟꯁꯤꯟꯅꯔꯒ ꯌꯥꯝ ꯍꯥꯎꯇꯅ ꯅꯣꯛꯂꯤ ꯑꯅꯤꯇꯥꯅ ꯆꯟꯕꯤ ꯅꯪ ꯀꯅꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯥꯁꯨ ꯗꯨꯀꯥꯟ ꯆꯠꯈꯤꯗꯣ ꯃꯥ ꯌꯥꯅꯤ ꯏꯃꯥꯟꯅꯕꯤ ꯊꯤꯟꯍꯜꯂꯛꯑꯒꯦ ꯌꯥꯗꯧꯔꯤꯕꯣ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯂꯤꯅꯦ ꯇꯧꯏꯁꯦ ꯀꯩꯝ ꯇꯧꯔꯣꯏꯕ ꯃꯥ ꯌꯥꯝ ꯑꯉꯥꯡꯒꯤ ꯃꯑꯣꯡꯗ ꯇꯜꯂꯤꯍꯦ ꯍꯣ ꯐꯖꯅ ꯂꯥꯛꯎꯀꯣ ꯉꯁꯥꯏ ꯅꯆꯦꯅꯁꯨꯅꯦ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕ ꯂꯥꯛꯏꯅꯦ ꯅꯆꯦ ꯔꯣꯅꯤꯀꯥ ꯍꯣꯏ ꯂꯥꯛꯄꯒꯤ ꯑꯌꯥ ꯃꯣꯏ ꯆꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯇꯧꯔꯤ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯌꯨꯀꯣ ꯃꯥ ꯍꯥꯏ ꯐꯤꯡꯒꯅꯨꯅꯦ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯎꯅꯦ ꯂꯩꯈꯤꯅꯤꯅ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯐꯥꯎꯕ ꯌꯥꯔꯦꯕ ꯃꯃꯥ ꯑꯩ ꯂꯥꯛꯑꯦꯀꯣ ꯊꯝꯃꯦ ꯑꯁꯤꯅꯅꯦ ꯐꯤꯡꯕꯁꯤꯅ ꯑꯅꯤꯇꯥ ꯃꯈꯣꯏꯒꯤ ꯅꯥꯀꯟꯒꯤ ꯌꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯤ ꯑꯆꯧꯕꯤ ꯆꯟꯕꯤꯗꯨ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯔꯣꯅꯤꯀꯥ ꯍꯣꯏꯗꯨ ꯆꯠꯍꯜꯂꯝꯒꯅꯨꯅ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯉꯥꯏꯔꯣ ꯔꯣꯅꯤꯀꯥꯗꯣ ꯊꯣꯡꯅꯥꯎꯗꯩ ꯃꯉꯛꯂꯤ ꯊꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯃꯥ ꯑꯆꯧꯕꯤ ꯑꯩꯈꯣꯏ ꯆꯠꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯤ ꯑꯉꯥꯡ ꯀꯣꯏꯆꯠ ꯆꯠꯄ ꯄꯥꯔꯥ ꯇꯝꯕꯤꯒꯦ ꯑꯅꯤꯇꯥꯗꯣ ꯅꯣꯛꯂꯗꯨꯅ ꯊꯤꯗ ꯃꯁꯤꯅꯦ ꯉꯥꯡꯕꯁꯤꯗꯤ ꯍꯣꯏ ꯃꯥꯆꯧꯕꯤ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯍꯣꯏ ꯃꯥꯆꯧꯕꯤ ꯍꯥꯏꯅ ꯄꯨꯡꯗꯤ ꯑꯃ ꯇꯥꯁꯤꯜꯂꯛꯂꯤ ꯆꯟꯕꯤꯗꯣ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯑꯅꯤꯇꯥꯗꯣ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯃꯟꯗꯕꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯂꯤꯕꯤꯌꯥ ꯍꯣꯏꯗ ꯂꯥꯛꯂꯤ ꯑꯅꯤꯇꯥꯅ ꯃꯦꯝꯊꯣꯏ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯃꯦꯝꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯧꯔꯛꯂꯤ ꯑꯅꯤꯇꯥꯅ ꯄꯥꯈꯠꯄꯗꯣ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ ꯆꯟꯕꯤꯗꯣ ꯉꯁꯥꯏ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯆꯦ ꯔꯣꯅꯤꯀꯥ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯜꯂꯛꯑꯅꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯑꯗꯨꯗꯩ ꯊꯝꯈꯤꯕꯒꯅꯦ ꯂꯥꯛꯃꯟꯗꯕꯗꯒꯤ ꯐꯣꯟ ꯇꯧꯕꯅꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦꯃꯤ ꯃꯈꯥꯗ ꯂꯥꯛꯅꯔꯤꯗꯨ ꯇꯥꯔꯗꯨꯅ ꯃꯊꯛꯇꯩ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯊꯣꯛꯂꯛꯄꯅꯤ ꯃꯣꯏꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯃꯥꯆꯧꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯅꯝꯕꯔꯗꯤ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯑꯅꯤꯇꯥꯗꯣ ꯃꯈꯣꯜ ꯅꯤꯛꯂꯤ ꯃꯥꯆꯧꯕꯤꯒꯤꯁꯤꯗꯤ ꯁꯤꯝꯁꯦ ꯑꯅꯧꯕꯅꯤꯅꯦ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯆꯧꯕꯤ ꯀꯩꯝ ꯇꯧꯔꯣꯏꯗ ꯉꯥꯛꯇ ꯉꯥꯏꯈꯤꯁꯦ ꯍꯣꯏ ꯃꯤꯅꯥꯅ ꯍꯣꯏ ꯃꯥꯆꯧꯕꯤ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯣ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯁꯤ ꯃꯦꯝꯊꯣꯏꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯐꯝꯃꯣꯁꯦ ꯁꯤꯗ ꯐꯖꯅꯕꯗꯕꯅꯦ
ꯃꯄꯥꯁꯨ ꯃꯤꯅꯔꯤꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ ꯂꯦꯕꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯦꯃꯥ ꯅꯃꯥ ꯆꯧꯕꯤꯒꯤꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯀꯜꯂꯛꯎ ꯍꯣꯏꯃ ꯑꯅꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯑꯅꯤꯇꯥꯗ ꯍꯩ ꯅꯆꯥꯅꯨꯄꯤꯗꯣ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣꯅꯦ ꯍꯩ ꯅꯪꯅ ꯐꯖꯅꯁꯨ ꯇꯝꯗꯦ ꯀꯩꯅꯣ ꯑꯅꯤꯇꯥꯗꯣ ꯀꯞꯅꯤꯡ ꯂꯩ ꯑꯗꯨꯗ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯦꯝꯇꯣꯏꯅ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯏꯊꯦ ꯃꯦꯝꯊꯣꯏꯗ ꯋꯥꯔꯤ ꯄꯨꯟꯕ ꯑꯅꯟꯗ ꯇꯝꯂꯤ ꯑꯅꯟꯖꯤ ꯄꯥꯈꯠꯅ ꯍꯩ ꯅꯈꯣꯏꯗ ꯅꯆꯦꯒ ꯄꯨꯂꯞ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯌꯧꯔꯛꯀꯗꯧꯔꯦ ꯌꯨꯝꯗ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯨꯟꯗꯔꯒ ꯑꯅꯟꯒꯁꯨ ꯂꯥꯛꯇꯨꯅ ꯊꯤꯕ ꯆꯠꯁꯤ ꯍꯥꯏꯅꯔꯤ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ ꯆꯟꯕꯤꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨꯗ ꯂꯦꯕꯤꯌꯥꯗꯣ ꯊꯦꯟꯊꯗꯅ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯂꯦꯕꯤꯌꯥꯗꯣ ꯄꯥꯈꯠꯅ ꯍꯥ ꯀꯩꯑꯕ ꯑꯩꯈꯣꯏ ꯆꯟꯕꯤꯕ ꯑꯅꯤꯇꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯍꯦ ꯂꯦꯕꯤꯌꯥ ꯑꯍꯜꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯟꯕꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯁꯣꯛꯑꯦ ꯍꯥꯏꯌꯦ ꯑꯥꯔ.ꯀꯦ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯅꯤ ꯍꯥꯏ ꯑꯅꯤꯇꯥꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏꯅ ꯊꯝꯖꯤꯟꯕꯤꯔꯤ ꯔꯟꯖꯤꯠꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯅꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣꯁꯨ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯔꯣ ꯑꯩ ꯑꯃ ꯊꯧꯔꯛꯑꯒꯦ ꯄꯨꯂꯞ ꯆꯠꯂꯁꯤ ꯍꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯑꯅꯤꯗ ꯔꯤꯝꯁ ꯂꯣꯝꯗ ꯂꯥꯛꯂꯤ ꯒꯥꯔꯤꯗꯨꯁꯨ ꯇꯟꯖꯥ ꯆꯥꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯜꯂꯤ ꯃꯌꯥꯝꯗꯣ ꯉꯥꯏꯉꯝꯗ꯭ꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯤꯡꯕꯅ ꯇꯟꯖꯥꯗꯨꯗ ꯆꯟꯕꯤꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯂꯥꯛꯂꯤ ꯍꯜꯂꯣ ꯌꯧꯕꯤꯔꯛꯂꯕ꯭ꯔꯥ ꯍꯣꯏ ꯌꯧꯖꯔꯛꯀꯗꯧꯔꯦ ꯒꯥꯔꯤꯁꯦ ꯀꯥ ꯍꯦꯟꯅ ꯆꯦꯜꯂꯤ ꯑꯗꯨꯅꯅꯤ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯁꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯣ ꯐꯔꯦ ꯌꯧꯁꯤꯟꯕꯤꯔꯣ ꯂꯦꯕꯤꯌꯥ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯖꯤꯀꯣꯅ ꯏꯆꯟ ꯑꯅꯤꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯆꯟꯕꯤ ꯍꯥꯏꯕꯅꯦ ꯀꯀꯥ ꯃꯥꯒꯤꯅ ꯊꯣꯏꯕꯤꯅꯥꯎ ꯖꯤꯀꯣꯅ ꯀꯀꯥ ꯐꯤꯟꯂꯦꯅ ꯀꯀꯥꯗ ꯀꯀꯥ ꯍꯥꯏꯗꯗꯤ ꯗꯗꯥ ꯍꯥꯏꯒꯗ꯭ꯔꯣ ꯊꯣꯃꯥꯁꯅ ꯑꯁ ꯌꯥꯔꯦꯅꯦ ꯑꯅꯥꯕ ꯃꯔꯛꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦꯕꯣ ꯐꯤꯟꯂꯦ ꯖꯤꯀꯣꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯕꯥꯅꯤꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯆꯟꯕꯤꯒ ꯊꯣꯏꯕꯤꯅꯥꯎꯒꯗ ꯅꯣꯛꯂꯤ ꯆꯟꯕꯤꯅ ꯀꯀꯥ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯈ꯭ꯔꯕ ꯂꯝꯕꯤꯗ ꯂꯥꯛꯏ ꯌꯧꯔꯛꯀꯗꯧꯔꯦꯅ ꯍꯥꯏꯕꯅꯤ ꯉꯁꯥꯏꯈꯩꯁꯨ ꯀꯣꯜ ꯄꯥꯏꯔꯨꯗ꯭ꯔꯤ ꯄꯥꯈꯠꯅꯔꯝꯃꯅꯤ ꯀꯀꯥꯅ ꯐꯅꯕ ꯈꯤꯇ ꯍꯥꯏꯕꯤꯌꯨꯀꯣ ꯊꯣꯃꯥꯁꯇꯨ ꯅꯣꯛꯅ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯊꯣꯏꯕꯤꯅꯥꯎꯒꯤꯗꯤ ꯄꯥꯎ ꯄꯤꯁꯤ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯀꯥ ꯑꯩ ꯄꯥꯎ ꯄꯤꯔꯗꯤꯅꯦ ꯆꯩꯔꯛꯀꯅꯤꯕ ꯒꯥꯔꯤ ꯄꯨꯒꯤꯅꯨꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯒꯥꯔꯤꯁꯤꯁꯨ ꯌꯥꯝ ꯁꯣꯛꯇꯦ ꯑꯩꯁꯨ ꯀꯩꯁꯨꯝ ꯁꯣꯛꯇꯦ ꯑꯗꯨꯅ ꯌꯥꯅꯤꯗ ꯃꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯧꯔꯒ ꯍꯥꯏꯔꯛꯀꯗꯧꯅꯤꯗ ꯐꯤꯟꯂꯦꯒ ꯖꯤꯀꯣꯒꯗꯤ ꯋꯥꯒ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯆꯟꯕꯤꯅ ꯑꯗꯣ ꯀꯀꯥꯁꯨ ꯗꯣꯛꯇꯔꯔꯣ ꯃꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯅꯔꯁ ꯀꯩꯁꯦ ꯀꯀꯥ ꯍꯣꯡꯕꯗ ꯂꯣꯏ ꯈꯪꯅꯕꯗꯧ ꯇꯧꯋꯤ ꯊꯣꯏꯕꯤꯅꯥꯎꯅ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯊꯣꯃꯥꯁꯅ ꯅꯣꯛꯂꯗꯨꯅ ꯅꯠꯇꯦꯗ ꯀꯀꯥꯗꯤ ꯗꯣꯛꯇꯔ ꯁꯨꯝ ꯊꯣꯏꯕꯤꯅꯥꯎꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯣ ꯑꯩ ꯈꯪꯉꯦ ꯀꯀꯥꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨꯗꯨ ꯅꯠꯇ꯭ꯔꯣ ꯑꯥꯔ.ꯀꯦ. ꯊꯣꯃꯥꯁ ꯍꯥꯏꯗꯣ ꯆꯟꯕꯤꯗꯣ ꯉꯛꯅ ꯃꯥꯔꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦ ꯆꯤꯆꯦ ꯑꯃ ꯂꯩꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤꯅ ꯍꯥꯏꯌꯦ ꯐꯤꯟꯂꯦꯅ ꯀꯅꯥꯅꯣ ꯆꯤꯆꯦꯗꯨꯕꯣ ꯆꯦ ꯃꯦꯂꯤꯌꯥ ꯀꯧꯕꯅꯤ ꯁꯣꯔꯨꯝꯒ ꯍꯥꯡꯕꯗꯣ ꯑꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯀꯥ ꯈꯪꯉꯨꯗ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯁꯥꯎꯗꯦꯗ ꯖꯤꯀꯣꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛ ꯂꯩꯔꯖꯥꯅꯤꯅꯦ ꯐꯤꯟꯂꯦꯅ ꯑꯋꯣꯏꯅꯦ ꯅꯨꯡꯉꯥꯏꯒꯤꯗ꯭ꯔꯦꯗ ꯊꯣꯏꯕꯤꯅꯥꯎꯒ ꯆꯟꯕꯤꯒꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯀꯀꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯐꯖꯅ ꯄꯣꯊꯥꯔꯣ ꯇꯟꯖꯥꯗꯨꯗ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯂꯛꯂꯤ ꯂꯦꯕꯤꯌꯥꯗꯨ ꯇꯐꯤꯡ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯉꯛꯅ ꯃꯈꯣꯏꯒꯩꯗꯣ ꯃꯔꯤ ꯆꯪꯂꯛꯏ ꯔꯣꯅꯤꯀꯥꯒ ꯃꯤꯅꯥꯒꯁꯨ ꯆꯞ ꯂꯦꯞꯄꯤ ꯐꯤꯟꯂꯦꯅ ꯐꯖꯩ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯑꯅꯤꯇꯥꯗ ꯄꯥꯈꯠꯅ ꯏꯆꯥꯇꯣꯝꯕꯤ ꯀꯩꯗ ꯁꯣꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯟꯕꯤꯗꯨ ꯄꯦꯔꯤ ꯃꯥ ꯊꯣꯏꯕꯤꯅꯥꯎ ꯏꯕꯥꯅꯤꯗꯤ ꯆꯨꯝꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯅ ꯁꯥꯏꯠꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯧꯔꯛꯄ ꯃꯅꯤꯡꯗꯤ ꯊꯣꯝꯃꯛꯏꯅꯦ ꯑꯇꯩꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯕꯒꯤ ꯈꯔꯗꯤ ꯁꯥꯐꯅꯔꯤ ꯊꯣꯃꯥꯁꯅ ꯏꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ ꯍꯤꯗꯥꯛꯁꯨ ꯂꯩꯖꯔꯕꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯔꯝ ꯀꯥꯟ ꯆꯥꯅꯤꯁꯨ ꯂꯣꯏꯅ ꯏꯖꯔꯕꯅꯤ ꯃꯦꯝꯊꯣꯏꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯂꯩꯔꯝꯕꯒꯤꯅꯦ ꯏꯆꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯅꯟꯅ ꯊꯣꯏꯕꯤꯅꯥꯎ ꯅꯪꯗꯤ ꯀꯔꯤꯁꯨ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯅꯥꯎꯗꯨ ꯀꯤꯅ ꯑꯧ ꯕꯕꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯅꯟꯅ ꯄꯨꯂꯞ ꯊꯣꯛꯈ꯭ꯔꯁꯤꯅꯦ ꯅꯪ ꯕꯕꯥ ꯍꯣꯏꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ ꯌꯥꯔꯅꯤ ꯕꯕꯥ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯁꯣꯛꯇꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯌꯥꯗꯧꯔꯤꯕꯅꯦ ꯒꯥꯔꯤꯗꯨꯒ ꯅꯪꯕꯣ ꯅꯆꯦ ꯑꯍꯨꯝꯁꯦ ꯑꯗꯨꯗ ꯂꯥꯛꯆꯔꯁꯅꯨ ꯅꯪꯅ ꯒꯥꯔꯤ ꯑꯆꯧꯕꯁꯤꯗ ꯆꯠꯂꯁꯤ ꯊꯤꯜꯂꯝꯃꯒꯦꯗꯣ ꯊꯣꯏꯕꯤꯅꯥꯎꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯆꯟꯕꯤꯗ ꯌꯦꯡꯂꯤ
Maso pali te hain ko lengjum de inkhali. Ranjit na, lao, discharge paper laurasi, darasila. Napahom da dan sila da na, ibungo, yam nungay jari. Ichasang ni Rambay, laibok pa ba ni Kokoy se? Pili na, yani da baba, mating pang na ba ni? Anan na, ibungo, pasabok yata akrabagay. Ipapiram gini na koy da. Thomas na, baba, paisani thoidok pa chang da, yani. Yade, pasyan ko. Janbi na marag talak ni, Mama, sige kakase, RK Hospital sige, mapu, RKS Thomas to ni. Wangang dalay raman ang bihom do, sasat ying ni. Aduga mong luktakri, miyam toy na, hayma. Imahoy di kang wadre da na. Ranjit na, ibungo, ukjol job na koy si, hojika ni tiwa da lori ne. Pili nga jiko ga da anshila da na, makoy ani na nangi marupla. Mani baba. Sisi, paisa se pasyalo si. Baba yani, kashukahin na dyan godaw sunate. Namdanan Thomas pasyado law hain piyadre. Makoy so mari thoragli. Libya matungon thorag do na Thomas ki managda praprap jang sila do na hayragli. Thank you. Aduga mo praprap jaykri. Thomas bisum sok ningli. Finlay na. Ay diba, piilihi. Jiko na. Ngasay makoy hong gi acting do, ay din ang masiri. Finlay na. Ado na diba, no pakango da wawa ni hisita. Thomas do haning namda mathagda praprap kagri. Mamana ba ni do so amana mada yang do na lainari.